Balefam Khandravara Nujatham Balefam Khandravara Nujatham Gari Khalli Nimol Pupni Gari Khalli Loi chung thara sini mong nhau. Si tôi mấy cô xí xe, anh là tại cô chờ lắm mà to. Bạn sẽ đi không cô xe. Dám lên. Laisoi sang na bagi damak ta masih lambi sada sang sen batal. Hai đi, đây cho nào. Nhưng chứ bác cậu có tao hai đã cả dạ. Ngasi so mukahan na Laisoi farm da luxury. Ay masakhang adudi. Ay masakhang drabo nang bo. Tongan ba development mayama leram sil naw mayam punamak artificial amadi natural oiba beauty animak punsal laga leram mong dani hen phajana semka lamba adumba masig Laisoi farm leiri imang maktada yengminnari hatak tanaw na hangba Laija cafe mayam da khuchinare mayam na hen lakpire Laija cafe da singju bora chowmen special oiba mahau takmu patki mayai se phammaga ina sege hek changaga sada photo video session tawba yare adong asigi unboxing do dang torasi bani yare unboxing torasi Ima unboxing do puthokpiro nangna basinba haibadu ni natra punsi se nangna basinba je Bezos na thara kudi sawine ba Kaiba? je Bezos na thara inatro America da ge adi unboxing ki damakta sem saraga leijare unboxing torage akoi de adu cutting bo asi cutting machine je leram dari kamai tawba kati leram dari khoi kamai tawba adu ni yana sikke khalini yana ba tawbu ni mathau tari se as jacket ke se mong tari ma sa thi mayam na matam kuina sa thigi video u phangdre ba do ngasi de unboxing tawbu da sa thi sin na re nek pada mamal yam tang eduna aina video yam kana yahon mangam da bagini slaw mayam pana waro bi ade aduna kaino mari aduna kaino Labje ke kayam yaw di oi ne yaw ta bi yaw da di kaino aduna kaino Di khangje Ai go jun yam su pai pu yaw di oh masai Nau hi ni na nau yaw ta ya de Ko pai matung ni na Apa ka soi bo Ula kre Ni kya bo ya ke si bo 3 capacity de mi hum tom ya ba Pai ni si de tholok tre pull up hai ke Ni palli oh manual ni manual oh adu ka si pam si ma yaw re adu ka si ma yaw re Sagai re ke Jere. Balising Frank Choi. Nipan. Soko pai matung ni nau ni plastic ke la ni As Ede ko ngau ni pajal gi ta ni Hagro Karam tupsan ner karam tai ge ga ha da adu tu ni Masana masada as sina ahi bana pa ga pop het tai hai sinen nung sirbe no pa selen mana tawi ba nasi Laisoi farm Am tu taro ne, tao ne. Karma
아무거나 던진다 대야로. 뭐 튕겨라. 다시 가고. 주메. ꯈꯪꯗꯦ ꯍꯥꯟꯅꯒꯤꯁꯤꯅ ꯃꯤ ꯀꯌꯥꯅꯣ ꯑꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯗꯣꯏꯕ ꯀꯨꯏꯔꯣꯏ ꯏꯁꯤꯡ ꯆꯥꯎꯕꯩ ꯂꯩ ꯌꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯗꯧ ꯂꯩꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ ꯖꯨꯟ ꯖꯨꯂꯥꯏꯗ ꯑꯗꯨꯝ ꯇꯥꯔꯕꯅꯤ ꯃꯅꯤꯄꯨꯔꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯒꯟꯕ ꯂꯝꯅꯤ ꯇꯣꯔꯕꯥꯟꯗ ꯑꯌꯥꯝꯕꯅ ꯁꯦꯝ ꯁꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯒꯟꯕ ꯂꯝꯅꯤꯅ ꯁꯤꯗꯤ ꯇꯤꯇꯥꯅꯤꯛꯇ ꯇꯣꯡꯉꯨꯗꯣꯏꯅꯤ ꯍꯦꯔꯣ ꯐꯥꯎ ꯍꯦꯔꯣꯅꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯅꯣ ꯏꯟꯀꯥ ꯆꯞ ꯃꯥꯟꯅꯩ ꯁꯨꯝ ꯀꯥꯁꯨ ꯀꯥꯗꯕꯗꯣ ꯌꯥꯝ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯇꯧꯋꯦ 사진을 또 봐, 이거 봐. 뒤지 똥 봐. 연락으로 야래 해. 그런 거 만들어 봐. 찡감 쩌마나 봐. 좀 달라고 쩌마나. 뭐는 요지고 이거. ꯑꯗꯨꯅ ꯐꯝꯅꯕꯒꯤꯅꯤ ꯏꯁꯤꯡ ꯀꯩꯀꯥ ꯆꯪꯉꯛꯄꯗ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗꯗꯤ ꯅꯦꯆꯔ ꯑꯦꯟ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯂꯥꯏꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯇꯥꯕ ꯐꯖꯕꯗꯨ ꯑꯣꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯀꯝꯕꯤꯅꯦꯁꯟ ꯃꯇꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯂꯥꯏꯁ ꯀꯦꯐꯦꯒꯤ ꯑꯅꯧꯕ ꯃꯐꯝꯅꯦ ꯁꯤꯁꯤꯅ ꯗꯦ ꯄꯤꯛꯅꯤꯛꯅꯆꯤꯡꯕ ꯂꯥꯛꯄꯤꯕ ꯌꯥꯏ ꯈꯨꯠ ꯁꯥ ꯍꯥꯝꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯔꯦ ꯉꯥꯛꯇꯪ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯔꯦ ꯊꯣꯡ ꯑꯃ ꯂꯥꯜꯂ ꯆꯠꯀꯗꯕꯅꯤ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯅꯨꯡꯁꯤꯠꯇꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯦ ꯅꯪ ꯍꯣꯜ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯎꯔꯨꯡꯒꯦꯅꯦ ꯅꯠꯇꯦ ꯅꯧ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯏꯜꯂꯣꯕ ꯆꯞ ꯆꯥꯏ 오케이 동작전이야 동작전 하이라까니 마네 ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯡꯗ ꯍꯣꯜꯂꯣ ꯃꯊꯛꯇ ꯐꯝꯃꯣ ꯌꯥꯕ ꯃꯅꯤꯡꯗꯨꯗ ꯐꯝꯃꯣ ꯃꯊꯛꯇ ꯑꯗꯨꯝ ꯃꯊꯛꯇ ꯐꯝꯃꯣ ꯌꯥꯝ ꯂꯥꯞꯅ ꯍꯣꯜꯂꯨꯅꯨꯀꯣ ꯁꯥꯔꯊꯤ ꯃꯌꯥꯝ ꯋꯥꯟ ꯊꯦꯡꯅꯔꯁꯤ ꯇꯧꯔꯝꯃꯣ ꯃꯊꯛꯇꯨꯗ ꯂꯦꯞꯈꯠꯂ ꯑꯗꯨꯝ ꯐꯝꯃꯣꯅꯦ ꯃꯊꯛꯀꯤ ꯀꯩꯅꯣꯗꯣ ꯃꯅꯤꯡꯒꯤ ꯉꯁꯥꯏ ꯐꯤꯌꯥꯟ ꯃꯄꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯐꯝꯃꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯡꯒꯤꯗꯨꯗ ꯍꯤ ꯃꯅꯤꯡꯒꯤꯗꯨꯗ ꯂꯩꯍꯧꯔꯒꯦ ꯃꯌꯥꯝꯅ ꯍꯩꯇꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯍꯣꯏꯅꯦ ꯅꯪꯒꯤ ꯍꯤꯁꯦ 우르르 웅가 ꯂꯩꯔꯦꯍꯦ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝ ꯆꯠꯇꯣꯏꯅꯦꯕ ꯍꯣꯜꯂꯣ ꯉꯥꯜꯂꯤ ꯑꯗꯨ ꯄꯥꯝꯃꯦ ꯕꯦꯇ꯭ꯔꯤ ꯑꯣꯏꯕ ꯀꯩꯅꯣ
ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯆꯛꯄꯤ ꯀꯥꯔꯣꯡꯒꯤ ꯔꯤꯚꯔꯗ ꯊꯦꯡꯅꯖꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏ ꯑꯃꯗꯤ ꯇꯥꯡꯃꯨ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯝꯕꯤꯔꯝꯕ ꯁꯔꯚꯤꯁꯁꯤꯃ ꯃꯌꯥꯝꯅ ꯂꯧꯕꯤꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯅꯪ ꯇꯥꯕꯁꯨ ꯌꯥꯏꯑꯕ ꯁꯤ ꯂꯥꯛꯑꯣꯕ ꯌꯥꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯣꯏ ꯃꯤ ꯌꯥꯔꯦ ꯃꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯤꯅ ꯚꯣꯂꯨꯝ ꯌꯥꯎꯏ ꯁꯤ ꯚꯣꯂꯨꯝ ꯌꯥꯎꯗꯕꯤꯅꯤ ꯁꯤꯗꯩ ꯀꯔꯣꯝ ꯀꯥꯗꯣꯏꯅꯣ ꯑꯃꯨꯛ ꯁꯣꯝ ꯑꯃꯨꯛ ꯀꯥꯈ꯭ꯔꯒ 이거 ꯁꯤꯗꯤ ꯑꯣ ꯅꯪ ꯂꯣꯡꯗꯣꯔꯦ ꯁꯣꯏꯗ꯭ꯔꯦꯕ ꯂꯣꯡꯉꯅꯦꯕ ꯂꯨꯏꯌꯦꯕ ꯁꯤ ꯄꯣꯠꯁꯦ 시라. 아이 못 따라게 돼. 아이 못 따라게 거.